Takhelambam Ramananda, Numit Humnigi Manung the Sangjarakrabade, Ain Yoeba Mateng Lauragane, MMWO. Maitay Pangalbo, Yamna Usitaba Mawong the Ngang Sakiba, Takhelambam Ramananda, Numit Humnigi Manung the Sangjarakadavane, Karigumba Sangjarakrabade, Ain Yoeba Mateng Lauragani Haina, Manipur Muslim Welfare Organization ki Maikay Dagi Pongdorok Leng. Ngarang hapta da laiba MMWO gi office ta pangthokiba pawgi mifamamada lup asigi president Korimayum Boboy na haikibada miyam khuba khunabagi mawongda atopa dharma bu hunduna nganglaga mahakna chaliba lightning adu sandokna bohona baibasi laibak thibanai Takhelambam Ramanandana atamnana pangal community ge fije chakcha lolna chingba yauna karem kathaina ba semjin sajin ba wari ama viral oikibase organization asina haksin lawe asigumba mathong maram hukta ba semjin sajin ba wahi kaya Miyam tin ba mafam da ngang sakpa haibase Maitay Pangal community bu usittabani haibada haiman bathokloy masida natana tongan ba community amasung organization sing buhullaga ngang bagi video kaya viral oiray Takhelambam Ramanandana lamdam masida khundari ba Maitay Pangal sing ase karisu tawba ngamloida ba mipangda magumna khalle haibanay asigumba nungsi sanana khundabinari ba ikhoi maselgi marakta santi thugaina ba siliba Takhelambam Ramanandagi mathakta mari laina ba authority na midyang sangba matam oiray Viral oikiba video asiga mari lainana Takhelambam Ramanandana numit humnigi manungda sangjarakadabani amasung miyam khangna sengdorakadabane karigumba sengdoroktrabade ain yoiba mateng laurgani haire Maitay Pangal Council Manipur gi maikay dagiso Takhelambam Ramanandana Maitay Pangal hunduna ngang sakibado yamna kanna yaningdaba phongdoroklay council asigi president Haji Arafat na phongdorokibada masana masabu pastor ni haijaba Ramanandana jati phurup kaya na khundari ba lamdam asida Atopa purupu hunduna ngangba se haksin na laway haujik chakhen tha oibana asaw ba lehening de Ramananda na Maitay Pangal singbo karem kathay na ngangkibado sengdokadabanay chakhen tha loibaga mahakpu wafang na ba invite tawgani haike Reverend Ramananda maralay de haiba khanglay MCO All Manipur Christian Organization ase lining khaktagi oiba lup amanay masina Christian gi thajaba made aseng baliklam kanglon ngak sen ba khakta natana Christian lining chatpa miyoy singda makhal makha kayage thajabaga mari leinaba miyot mina isa tharakpa matamda thengnaba achumba wayel gidamakta lepa amade miyoy kangluk khudingmak punna nungsi chana na hingmina bahaibasida maipuna na thabak tawbani haina organization asigi cherol amana haire cherol asina makhata na haidibana Reverend Ramananda si pastor natte chumna wapaw sandokpa mine haukiba March 13 sagang bazar da paw sandokpagi thawram amada Mahang na tinsit pagi mawong tawduna amade ngangloy da bawa ngangduna ikoy na lumna lawjariba pulpit po ikay kumnakidaba masad adugida magta maralay rehay bakhanglay loyna na ELC lamfelda MCO ge core committee gi mipampang tokuna tawdok adugi matangda kupna khananay naraba matungda Reverend Ramananda maral gi damag akan bamidyang makada thambaga loyna na matungda sigumba tawdok adu amug thokta na ba wakal tahan bahay na warep lawray Loyna na ngasi ay ba numit asidagi hauna organization asina Christian Ministry singda isorgi wai kaktangang biyo ato pa lining gi silinaw singgi thamoy sok pa yaba wangang amade mawong matawtawbigan uhay na section warwal thamle section warwal asibo thawsada ba ngaktaba ministry singgi mathagtamatik saba thabak lakwat kani hay na khangalle thokle ba thawdog asi religious issue ne political issue natte hawki ba March ahumda press club ta pangthoki ba press briefing da Organization asing napankiba integrity gi matang adu territorial integrity natte emotional integrity gi matang danay amarom da si Minister N Biden na haising nalay ngak pa masong matang sana thawdok asida thabak paikhat piba dugi damak thagat pa phongdok li haire